Chief Minister N. Birenda fazadaba wahai amatang hairakpa matamdadi khudakta Cyber Crime Police na fagatuna dandipi adumakpu koshem na loba class 11 gi hauzik chathariba examination asigi question leak oirakpa matamdadi kari maramgi damak cyber crime na faba ngamdribano haina ngasi Manipur Legislative Assembly da opposition gi MLA KS Joykishan na Education Minister da Pukhatkhre ngasi Manipur Legislative Assembly da calling attention motion pukhaladuna MLA KS Joykishan na council na loba chahi asigi oiba class 11 gi question leak oirakpa asi lengak na hakchina lofam thoi hauzik thodok asina maram oiraga mahairoi lupsing mama mapa oibasing amadi CSO singdagi tongan ba wafam kaya lakliba asi lengak asigi ikainingai ni matau karamna question leak oiraklibano kana chenari bage kana bu phagatpa leiribage haibadu miyamda amasung house members singda khanganbio Haiki MLA KS Joykishan na pukhalakhiba calling attention motion gi paukhum piraduna Education Minister TH Radishyamna thokliba wathok asi achobu wathok amani lengak asinasu lumna lawi wathok asigi haurak famdi isa na pukchel singba watpa mahairoi amasung mama mapa singna mak wangna fangnabagi lamjelda thawai yausilakpadagi asyung wathok asi lakpane wathok asigi matangda council amasung lengaki maikai kupna thijinbagi thabak chathari examination asi pangthok tringai mamangda school singi principal sing council amasung lengaki maikai punna faminaduna kayarak hana watanaki maduda principal singna class 11 gidi makoina lawgadawa thodang sing adu mapum phana lawjage haiba wafam pukhalakpadagi school singi principal da gi khuthangda question sing adu sinakibani Class 10 amasung 12 ki oinadi center adu ki manak nakpa police station singi OC singda question sing sinai question adu exam hogada bapung amarom watlingai matamda khutyek pinaraba matung launa ba ngaktani hauzik council amasung lenga ki maikaidagi school gi principal singna sil question pack sing pikhalaknaba khangankhre karigumba pangthok triba subject singi pikhalakpa question singi pack sing adu sil kairamba thoklabadi lokhatpam thokpa action lokhatuna matik chaba cherak pigani Private school singi principal sing chenaram bathok labadi school adugi recognition kakani aduga lenga ke school sing chenaram labadi lokhatpam thokpa thabak chapchana lokhatkani amaromda council ki maikaidagi asoiba yaubra haibadu yengsinnabasu khangankhre chenaram bapumba lemna tharoi haiki